ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯁꯤꯡꯌꯦꯟ ꯅꯥꯆꯣꯝ ꯌꯨꯇꯨꯕ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯇꯣꯞꯄ ꯖꯥꯇꯤ ꯀꯌꯥꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯒꯦ ꯈꯟꯖꯩ꯫ ꯑꯗꯨꯒ ꯋꯥꯔꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯈꯜ ꯀꯌꯥꯒꯤ ꯚꯤꯗꯤꯑꯣ ꯀꯌꯥꯃꯨꯛꯁꯨ ꯊꯥꯒꯠꯆꯒꯦ ꯈꯟꯖꯔꯤ꯫ ꯑꯗꯨꯒ ꯊꯥꯏꯅꯒꯤ ꯑꯍꯜꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯀꯌꯥꯁꯨ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯝꯖꯒꯦ ꯈꯟꯖꯔꯤ꯫ ꯑꯗꯨꯅ ꯃꯌꯥꯝ ꯆꯦꯅꯦꯜ ꯑꯁꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯅꯤ ꯅꯤꯡꯖꯩ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯩꯒꯤ ꯋꯥꯔꯤ ꯍꯧꯖꯔꯛꯀꯦ꯫ ꯋꯥꯔꯤꯒꯤ ꯃꯃꯤꯡ ꯚꯨꯠꯀꯤ ꯊꯧꯖꯥꯜ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯕ ꯅꯨꯄꯥ ꯑꯍꯨꯝꯈꯛ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯂꯧꯁꯤꯡ ꯁꯤꯡꯏ, ꯊꯃꯣꯏ ꯁꯦꯡꯏ, ꯃꯊꯧꯅꯥ ꯂꯩ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯅꯤꯡꯊꯧ ꯈꯜꯂꯤ꯫ ꯅꯤꯡꯊꯧꯅꯁꯨ ꯃꯈꯣꯏꯒꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯈꯪꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯪꯅꯅ ꯂꯩꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯂꯥꯟꯗꯥꯔꯛꯂꯕꯣꯏꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯀꯧꯈꯠꯂꯒ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯃꯔꯨꯞ, ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯊꯧꯅꯥ ꯑꯩ ꯈꯪꯏ꯫ ꯍꯟꯗꯛ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤ ꯅꯈꯣꯏ ꯑꯍꯨꯝꯅ ꯃꯥꯏꯊꯤꯕ ꯄꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯉꯝꯕꯗ ꯅꯈꯣꯏ ꯑꯍꯨꯝꯗ ꯑꯩꯒꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯄꯤꯒꯅꯤ꯫ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧꯒꯨꯝ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯟꯒꯅꯤ꯫" ꯋꯥꯁꯤ ꯇꯥꯕꯗ ꯍꯔꯥꯎꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯅꯤꯡꯊꯧꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯟ ꯂꯣꯏꯔꯕ ꯃꯇꯝꯗꯗꯤ ꯅꯤꯡꯊꯧꯗꯣ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯇ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯒ ꯈꯠꯅꯕꯗꯒꯤ ꯃꯔꯩꯕꯥꯛ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯂꯥꯛꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯃꯪ ꯐꯥꯎꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯇꯥꯈꯤꯗꯨꯅ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯑꯍꯤꯡ ꯌꯥꯔꯦꯛꯂꯕꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯑꯅꯤ ꯑꯃꯅ ꯇꯨꯝꯂꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯍꯥ ꯑꯣꯏꯕꯗꯨꯅ ꯁꯪꯏ꯫ ꯃꯥꯅ ꯇꯨꯝꯗꯅ ꯁꯨꯝ ꯁꯪꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯣꯡꯌꯥꯏ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯚꯨꯠ ꯑꯃ ꯊꯣꯔꯛꯂꯕꯣꯏꯔꯦ꯫ ꯚꯨꯠꯅ ꯅꯍꯥꯗꯨꯗ ꯁꯦꯡꯒꯥꯎ ꯑꯃ ꯄꯤꯔꯒ ꯍꯥꯏꯔꯛꯏ, "ꯁꯦ, ꯁꯦꯡꯒꯥꯎꯁꯦ ꯂꯧ꯫ ꯃꯁꯤꯗꯒꯤ ꯅꯪꯅ ꯂꯧꯊꯣꯛꯅꯤꯡꯕ ꯁꯦꯜ ꯂꯧꯊꯣꯛꯑꯣ꯫ ꯂꯧꯊꯣꯛꯄꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ꯫ ꯑꯗꯨꯒ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨ꯫" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯚꯨꯠ ꯑꯗꯨ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯇꯨꯝꯂꯝꯕ ꯅꯨꯄꯥ ꯑꯅꯤꯅ ꯍꯧꯒꯠꯂꯛꯄꯗ ꯚꯨꯠ ꯊꯦꯡꯅꯔꯨꯕ ꯅꯍꯥ ꯑꯗꯨꯅ ꯍꯥꯏꯗꯣꯛꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯨꯅ ꯇꯝꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯥꯏꯃꯗꯨꯅ ꯁꯪꯂꯒ ꯑꯍꯟꯒ ꯅꯍꯥꯒꯁꯨ ꯑꯃꯨꯛ ꯇꯨꯝꯃꯤ꯫ ꯉꯔꯥꯡꯒꯨꯝꯅ ꯅꯣꯡꯌꯥꯏ ꯍꯦꯛ ꯌꯧꯔꯛꯄꯗ ꯚꯨꯠ ꯑꯗꯣ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯁꯪꯂꯤꯕ ꯅꯨꯄꯥꯗꯨꯗ ꯈꯨꯠꯂꯥꯏ ꯑꯃ ꯄꯤꯔꯒ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯃꯁꯤꯗ ꯍꯦꯛ ꯌꯦꯡꯕꯗ ꯎꯅꯤꯡꯕ ꯄꯨꯝꯅꯃꯛ ꯎꯕ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨ꯫" ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯚꯨꯠ ꯑꯗꯨ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯇꯨꯝꯂꯝꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯚꯨꯠ ꯊꯦꯡꯅꯔꯨꯕ ꯃꯤꯗꯨꯅ ꯊꯧꯗꯣꯛꯁꯤꯡꯗꯨ ꯑꯃꯠꯇ ꯆꯤꯊꯗꯨꯅ ꯇꯝꯂꯦ꯫ ꯃꯊꯪꯒꯤ ꯑꯍꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯕꯗꯨꯅ ꯁꯪꯂꯒ ꯅꯍꯥ ꯑꯅꯤꯗꯨꯗꯨ ꯇꯨꯝꯕꯣꯏꯔꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯁꯨ ꯚꯨꯠ ꯑꯗꯨ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯁꯟ ꯃꯆꯤꯅ ꯁꯥꯕ ꯁꯤꯡꯒꯥ ꯑꯃ ꯄꯤꯔꯒ ꯍꯥꯏꯔꯝꯃꯤ, "ꯁꯤꯡꯒꯥ ꯑꯁꯤꯅ ꯍꯦꯛ ꯈꯣꯡꯕꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯗꯤꯜꯂꯔꯅꯤ꯫" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯚꯨꯠ ꯑꯗꯨ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯍꯜ ꯑꯗꯨꯅ ꯃꯔꯨꯞ ꯅꯍꯥ ꯑꯅꯤꯗꯨꯗ ꯋꯥꯐꯝ ꯑꯗꯨ ꯑꯃꯨꯛ ꯇꯝꯊꯣꯛꯂꯦ꯫ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯠꯂꯥꯏ ꯑꯍꯨꯝꯗꯨ ꯄꯨꯔꯗꯨꯅ ꯂꯝꯀꯣꯏꯕ ꯑꯍꯨꯝꯗꯣ ꯑꯋꯥꯡ ꯄꯥꯡꯅ ꯈꯣꯡꯁꯥꯜꯂꯛꯏ꯫ ꯈꯔ ꯆꯠꯂꯒ ꯃꯇꯥ ꯆꯥꯕ ꯃꯐꯝ ꯌꯦꯡꯂꯒ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯡꯒꯥꯎꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯐꯖꯔꯕ ꯀꯣꯅꯨꯡ ꯑꯃ ꯁꯥꯔꯦ꯫ ꯑꯗꯨꯒ ꯃꯤꯅꯥꯏ ꯃꯤꯁꯜꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ꯫ ꯅꯣꯡꯃ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯔꯛꯄ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯆꯥꯛ ꯀꯧꯔꯦ꯫ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯆꯥꯛ ꯆꯥꯕ ꯂꯥꯛꯈꯤꯕꯤ ꯑꯁꯤꯡꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯈꯟꯕꯣꯏꯔꯦ, "ꯏꯄꯥꯅ ꯇꯥꯟꯊꯣꯛꯈꯤꯕ ꯅꯨꯄꯥ ꯑꯍꯨꯝꯁꯤꯅ ꯑꯁꯨꯛ ꯊꯨꯅ ꯏꯅꯥꯛ ꯈꯨꯟꯈ꯭ꯔꯤꯕꯁꯤ ꯃꯔꯝ ꯑꯃ ꯂꯩꯕ ꯇꯥꯏ꯫" ꯃꯁꯤ ꯈꯜꯂꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯆꯥꯛ ꯑꯃꯨꯛ ꯀꯧꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯁꯥꯗ ꯈꯨꯠꯂꯥꯏ ꯑꯍꯨꯝꯈꯛ ꯏꯊꯥ ꯊꯥꯗꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯆꯤꯡꯅꯔꯕꯣꯏꯔꯦ꯫ ꯃꯥꯅ ꯈꯜꯂꯤ, "ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯇꯥꯏ꯫ ꯑꯗꯨꯅ ꯈꯛ ꯊꯥꯗꯣꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏꯅ ꯇꯨꯝꯅ ꯍꯤꯞꯅꯗꯨꯅ ꯄꯣꯊꯥꯔꯤꯉꯩꯗ ꯆꯞ ꯃꯥꯟꯅꯕ ꯑꯍꯨꯝꯈꯛ ꯁꯥꯔꯒ ꯊꯝꯖꯤꯜꯂꯤ꯫ ꯑꯁꯦꯡꯕꯗꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯁꯨ ꯃꯆꯥꯅꯨꯄꯤꯁꯨ ꯃꯤꯅꯥꯏ ꯃꯤꯁꯟꯁꯨ ꯑꯃꯠꯇ ꯎꯗꯕꯗꯨꯗ ꯉꯛꯂꯗꯨꯅ ꯎꯅꯤꯡꯕꯇ ꯎꯕ ꯉꯝꯕ ꯈꯨꯠꯂꯥꯏꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯕꯗ ꯃꯍꯨꯠ ꯁꯤꯟꯗꯣꯛꯈ꯭ꯔꯕꯅꯤꯅ ꯎꯗ꯭ꯔꯦꯗꯣ꯫ ꯁꯤꯡꯒꯥꯗꯣ ꯑꯃꯨꯛ ꯄꯥꯏꯈꯠꯇꯨꯅ ꯈꯣꯡꯂꯕꯁꯨ ꯃꯤ ꯀꯅꯥꯃꯠꯇ ꯂꯥꯛꯇ꯭ꯔꯦ꯫ ꯇꯟꯖꯥꯁꯤꯗ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯇꯞ ꯇꯥꯅ ꯐꯨꯍꯜꯂꯒ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯂꯝꯕꯤ ꯀꯥꯏꯅꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯈ꯭ꯔꯦ꯫ ꯃꯈꯥ ꯄꯥꯡꯅ ꯆꯠꯈꯤꯕ ꯅꯍꯥ ꯑꯗꯨꯅ ꯅꯨꯃꯤꯠ ꯇꯥꯊꯣꯛꯈꯤꯕꯗꯒꯤ ꯍꯩꯕꯤ ꯃꯈꯣꯡ ꯑꯃꯗ ꯂꯦꯛꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯆꯥꯛ ꯂꯥꯝꯃꯟꯗꯨꯅ ꯄꯥꯜꯂꯤꯕ ꯍꯩꯕꯤ ꯑꯗꯨ ꯑꯃ ꯍꯦꯛꯂꯒ ꯀꯣꯛ ꯆꯥꯊꯣꯛꯂꯨꯔꯦ꯫ ꯍꯩꯕꯤ ꯑꯗꯨ ꯆꯥꯔꯨꯕꯗ ꯅꯍꯥ ꯑꯗꯨꯒꯤ ꯃꯅꯥꯇꯣꯟꯗꯣ ꯑꯁꯨꯝ ꯑꯁꯨꯝ ꯁꯥꯡꯗꯣꯔꯛꯂꯦ꯫ ꯃꯅꯥꯇꯣꯟꯗꯣ ꯊꯤꯡꯕ ꯌꯥꯗꯅ ꯖꯤꯔꯤ ꯖꯤꯔꯤ ꯁꯥꯡꯗꯣꯔꯛꯄꯅ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯈꯤꯕ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯈ꯭ꯔꯦ꯫
ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯅꯥꯇꯣꯟꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯛꯄꯗ ꯍꯩꯕꯤ ꯃꯈꯣꯡꯗ ꯅꯨꯄꯥ ꯑꯃ ꯃꯅꯥꯇꯣꯟ ꯁꯥꯡꯗꯣꯛꯈꯤꯕꯒꯤ ꯑꯔꯨꯝꯕ ꯑꯃꯗꯤ ꯑꯅꯥꯕ ꯃꯩꯆꯥꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏꯗ ꯑꯣꯟꯊꯣꯏꯅ ꯈꯥꯡꯂꯝꯕ ꯑꯗꯨ ꯊꯦꯡꯅꯔꯨꯔꯦ꯫ ꯍꯪꯅꯔꯛꯄꯗ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯅꯍꯥꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨꯃ ꯃꯈꯣꯏ ꯍꯩꯕꯤ ꯃꯈꯣꯡꯗ ꯑꯗꯨꯝ ꯂꯦꯛꯂꯦ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯛꯄꯗ ꯍꯥꯟꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯊꯦꯡꯅꯈꯤꯕ ꯚꯨꯠꯇꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯔꯛꯂꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯚꯨꯠꯅ ꯃꯅꯥꯇꯣꯟ ꯁꯥꯡꯗꯣꯛꯂꯤꯕ ꯅꯨꯄꯥꯗꯨꯗ ꯍꯩꯕꯤ ꯑꯀꯪꯕ ꯃꯆꯦꯠ ꯑꯃ ꯄꯤꯖꯕꯗꯒꯤ ꯃꯅꯥꯇꯣꯟ ꯑꯁꯥꯡꯕ ꯑꯗꯨ ꯑꯁꯨꯝ ꯇꯦꯟꯁꯤꯟꯈꯤꯗꯨꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯄꯣꯞ ꯇꯥꯔꯕ ꯑꯣꯏꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯍꯔꯥꯎꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯚꯨꯠꯇ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯝꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯚꯨꯠꯅ ꯇꯥꯛꯄ ꯃꯇꯨꯡ ꯏꯟꯅ ꯍꯩꯕꯤ ꯑꯁꯪꯕ ꯈꯔꯒ ꯑꯀꯪꯕ ꯈꯔꯒ ꯄꯨꯔꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯀꯣꯅꯨꯡ ꯇꯥꯟꯅ ꯂꯥꯛꯂꯦ꯫ ꯀꯣꯅꯨꯡ ꯃꯌꯥ ꯌꯧꯔꯛꯄꯗ ꯃꯔꯨꯞ ꯑꯍꯨꯝꯗꯣ ꯌꯨꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯒꯤ ꯆꯥꯛ ꯊꯣꯡꯕ ꯅꯨꯄꯥ ꯑꯃꯗ ꯂꯣꯟꯅ ꯉꯥꯡꯅꯔꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯆꯥꯛꯂꯨꯛꯇ ꯃꯁꯛ ꯎꯍꯟꯗꯅ ꯍꯩꯕꯤ ꯑꯁꯪꯕ ꯃꯆꯦꯠ ꯑꯃ ꯍꯥꯞꯆꯤꯜꯍꯜꯂꯦ꯫ ꯍꯩꯕꯤ ꯑꯁꯪꯕ ꯃꯆꯦꯠ ꯑꯃ ꯌꯥꯎꯈꯤꯕ ꯆꯥꯛ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯇꯣꯟꯗꯣ ꯈꯪꯍꯧꯗꯅ ꯄꯪꯁꯥꯡꯗ ꯁꯥꯡꯗꯣꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ ꯃꯅꯥꯇꯣꯟ ꯁꯥꯡꯗꯣꯛꯄꯒꯤ ꯑꯅꯥꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯌꯣ ꯑꯌꯣ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯉꯕ ꯑꯣꯏꯔꯦ꯫ ꯄꯥꯎ ꯑꯁꯤ ꯂꯩꯄꯥꯛ ꯄꯨꯝꯕ ꯇꯥꯟꯅꯔꯦ꯫ ꯅꯤꯡꯊꯧꯅ ꯂꯩꯄꯥꯛ ꯁꯤꯟ ꯊꯨꯡꯅ ꯂꯥꯎꯊꯣꯛꯏ, ꯅꯥꯇꯣꯟ ꯁꯥꯡꯗꯣꯛꯄꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯂꯩꯅꯥ ꯑꯁꯤꯕꯨ ꯂꯥꯌꯦꯡꯗꯨꯅ ꯐꯍꯟꯕ ꯉꯝꯕ ꯅꯨꯄꯥꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯒꯅꯤ꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯔꯨꯞ ꯑꯍꯨꯝ ꯇꯥꯟꯅꯔꯒ ꯅꯍꯥ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯣꯏꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯑꯅꯥꯕ ꯂꯥꯌꯦꯡꯅꯕ ꯊꯥꯈ꯭ꯔꯦ꯫ ꯅꯍꯥ ꯑꯁꯤꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯅꯤꯡꯊꯧꯗ ꯅꯆꯥ ꯏꯕꯦꯝꯃꯒꯤ ꯑꯅꯥꯕꯁꯤ ꯂꯥꯏꯕꯛ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯍꯥꯏꯔꯨꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯔꯥꯎꯅ ꯇꯔꯥꯝ ꯑꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯌꯦꯡꯕꯤꯌꯨ ꯑꯣꯖꯥ ꯃꯥꯏꯕ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯥꯏꯕ ꯐꯅ ꯌꯥꯝꯅ ꯂꯥꯛꯇꯨꯅ ꯌꯦꯡꯈ꯭ꯔꯕꯅꯤ, ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯗꯦ꯫ ꯑꯩꯒꯤꯗꯤ ꯏꯆꯥ ꯃꯊꯟꯇꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯏꯆꯥ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯃꯛ ꯁꯛꯇꯨꯅ ꯌꯣꯛꯆꯔꯛꯄꯅꯤ꯫ ꯃꯥꯅ ꯃꯥꯡꯈ꯭ꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤꯗꯤ ꯂꯣꯏꯔꯦꯗꯣ꯫ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯦ ꯑꯣꯖꯥꯅ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨꯅꯦ꯫ ꯂꯥꯌꯦꯡꯕ ꯍꯧꯔꯦ꯫ ꯅꯍꯥ ꯃꯥꯏꯕꯅ ꯃꯥꯏꯕꯒꯤ ꯍꯧꯅꯕꯤ ꯈꯌꯣꯝ ꯂꯥꯛꯄ, ꯆꯕꯥꯟ ꯊꯥꯕꯅꯆꯤꯡꯕ ꯇꯧꯔꯦ꯫ ꯑꯗꯨꯕꯨ ꯑꯅꯥꯕꯁꯤ ꯐꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯏꯕꯅ ꯍꯥꯏꯔꯛꯏ, ꯅꯆꯥ ꯏꯕꯦꯝꯃꯁꯤ ꯌꯥꯝꯅ ꯂꯨꯕ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯄꯥꯛ ꯐꯧ ꯍꯥꯏꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯏꯕꯦꯝꯃꯅ ꯃꯤꯅꯝ ꯁꯣꯔꯤ ꯇꯧꯗꯨꯅ ꯃꯤꯒꯤ ꯃꯄꯣꯠ ꯈꯔ ꯂꯧꯔꯨꯔ ꯃꯥꯅꯦ꯫ ꯃꯗꯨꯒꯤ ꯂꯪꯖꯔꯨꯕ ꯃꯔꯥꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯅꯥꯕ ꯑꯁꯤ ꯐꯕ ꯌꯥꯔꯔꯣꯏ꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯥꯅ ꯂꯧꯔꯨꯕ ꯃꯤꯇ꯭ꯔꯪꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯣꯏꯅ ꯄꯤꯊꯣꯔꯛꯂꯦ꯫ ꯃꯗꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯁꯥꯔꯤꯕ ꯅꯍꯥ ꯑꯗꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯍꯤꯗꯥꯛꯀꯤ ꯃꯑꯣꯡꯗ ꯍꯩꯕꯤ ꯑꯀꯪꯕ ꯃꯆꯦꯠ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯖꯔꯦ꯫ ꯃꯗꯨ ꯍꯦꯛ ꯆꯥꯔꯨꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯁꯥꯡꯂꯕ ꯃꯅꯥꯇꯣꯟꯗꯣ ꯑꯁꯨꯝ ꯇꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯥꯏꯅ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯝ ꯑꯊꯧ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯈꯤ꯫ ꯃꯔꯨꯞ ꯑꯍꯨꯝꯗꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯃꯊꯨꯝ ꯑꯃꯠꯇ ꯂꯧꯗꯅ ꯂꯩꯕꯥꯛ ꯀꯣꯏꯕ ꯆꯠꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯄꯤꯅꯤꯡꯂꯤꯕ ꯄꯥꯎꯇꯥꯛꯇꯤ ꯑꯔꯥꯟꯕ ꯊꯕꯛꯀꯤ ꯃꯍꯩꯗꯤ ꯑꯋꯥꯕ ꯏꯀꯥꯏꯕ ꯅꯪꯕ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯗꯦ ꯍꯥꯏꯕꯒꯨꯝꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯥꯅ ꯇꯧꯔꯨꯕ ꯐꯠꯇꯕ ꯊꯕꯛꯀꯤꯗꯃꯛ ꯑꯋꯥꯕ ꯑꯃꯗꯤ ꯆꯣꯞꯄ ꯅꯪꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫